ꯀꯣꯛꯇꯦꯜ ꯃꯅꯤꯄꯨꯔꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯍꯥꯛꯅ ꯀꯣꯛꯅꯨꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ, ꯋꯥꯔꯤ ꯃꯆꯥ, ꯄꯥꯎꯔꯧꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯄꯨꯖꯔꯛꯀꯦ ꯑꯃꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯁꯨ ꯀꯥꯎꯕꯤꯗꯅꯕ ꯍꯥꯏꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏꯔꯦꯝꯕꯤꯒꯤ ꯕꯣꯔ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯂꯤꯂꯤ ꯀꯣꯟꯁꯝ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯡꯒꯪ ꯑꯃꯗ ꯇꯣꯝꯕ ꯀꯧꯕ ꯉꯥꯃꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯕꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯊꯕꯥ ꯀꯧꯔꯝꯃꯤ꯫ ꯇꯣꯝꯕ ꯅꯨꯡꯇꯤꯒꯤ ꯄꯥꯠꯇ ꯆꯠꯇꯨꯅ ꯉꯥ ꯐꯥꯔꯒ ꯐꯥꯔꯛꯄ ꯉꯥꯁꯤꯡꯗꯨ ꯑꯃꯨꯛ ꯀꯩꯊꯦꯜꯗ ꯌꯣꯟꯗꯨꯅ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯈꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡꯗꯨ ꯄꯨꯖꯩ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯇꯣꯝꯕꯗꯨ ꯃꯍꯧꯁꯥꯒꯨꯝ ꯃꯍꯥꯛꯅ ꯍꯦꯛ ꯆꯠꯄ ꯄꯥꯠ ꯑꯗꯨꯗ ꯂꯥꯡ ꯀꯥꯏꯕ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯇꯣꯝꯕꯅ, "ꯅꯨꯄꯤ, ꯉꯁꯤꯗꯤ ꯆꯥꯛꯇꯨ ꯈꯔ ꯉꯜꯂꯨꯀꯣ꯫ ꯉꯔꯥꯡ ꯅꯣꯡ ꯈꯔ ꯈꯤꯛꯈꯤꯕꯅꯤꯅ ꯉꯔꯥꯡ ꯑꯩꯅ ꯊꯥꯛꯂꯝꯕ ꯂꯥꯡꯗꯣ ꯉꯥ ꯌꯥꯝ ꯊꯨꯔꯝꯒꯗꯕ ꯃꯥꯜꯂꯤ." "ꯍꯣꯏ ꯍꯣꯏ, ꯑꯩ ꯆꯥꯛꯇꯣ ꯐꯠ ꯍꯦꯛ ꯊꯣꯡꯗꯣꯛꯂꯨꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯕ ꯆꯪꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯕꯥꯅ ꯆꯥꯛꯇꯨ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯇꯣꯝꯕꯗꯨ ꯆꯥꯛ ꯄꯤꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯕ ꯆꯥꯛꯉꯟ ꯆꯥꯔꯕ ꯃꯇꯨꯡ ꯄꯥꯠ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯂꯥꯡꯗꯨ ꯀꯥꯏꯕ ꯆꯠꯂꯝꯃꯤ꯫ ꯄꯥꯠꯇꯨ ꯌꯧꯔꯕꯗ ꯇꯣꯝꯕꯅ ꯃꯍꯥꯛꯀꯤ ꯂꯥꯡ ꯑꯗꯨ ꯆꯤꯡꯈꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯂꯥꯡ ꯑꯗꯨꯗ ꯉꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯊꯨꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯇꯣꯝꯕ ꯍꯔꯥꯎꯅ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯁꯣꯟꯖꯩ, "ꯑꯦ, ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦꯗ." ꯂꯥꯡ ꯑꯗꯨꯗ ꯊꯦꯡꯒꯨ ꯑꯃ ꯊꯨꯔꯝꯕꯗꯨꯁꯨ ꯑꯃꯨꯛ ꯎꯔꯗꯨꯅ, "ꯑꯦ, ꯊꯦꯡꯒꯨ ꯑꯃꯁꯨ ꯌꯥꯎꯏꯅꯦꯍꯦ! ꯐꯔꯦꯗ, ꯉꯥꯁꯤꯡ ꯑꯁꯤ ꯍꯥꯟꯅ ꯀꯩꯊꯦꯜꯗ ꯌꯣꯜꯂꯨꯔꯒꯦ꯫ ꯑꯗꯨꯒ ꯊꯦꯡꯒꯨ ꯑꯁꯤꯗꯤ ꯌꯨꯝꯗ ꯄꯨꯔꯒ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯈꯣꯏ ꯑꯅꯤ ꯍꯥꯎꯅ ꯊꯣꯡꯂꯒ ꯆꯥꯔꯨꯔꯒꯦ." ꯑꯁꯤ ꯈꯟꯗꯨꯅ ꯇꯣꯝꯕ ꯉꯥꯁꯤꯡ ꯑꯗꯨꯒ ꯊꯦꯡꯒꯨ ꯑꯗꯨꯒ ꯄꯨꯟꯅ ꯈꯥꯎ ꯑꯃꯗ ꯍꯥꯞꯆꯤꯜꯂꯝꯃꯤ ꯑꯗꯨꯒ ꯀꯩꯊꯦꯜ ꯇꯝꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯕꯅ ꯑꯁꯨꯝ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯃꯍꯥꯛꯀꯤ ꯈꯥꯎ ꯑꯗꯨ ꯈꯪꯌꯥꯡ ꯌꯥꯡꯂꯛꯂꯝꯃꯤ꯫ "ꯀꯔꯤꯅꯣ ꯑꯩꯒꯤ ꯈꯥꯎ ꯑꯁꯤꯅ ꯈꯪꯌꯥꯡ ꯌꯥꯡꯂꯛꯂꯤꯕꯁꯤꯅ? ꯑꯩꯒꯤ ꯈꯥꯎꯁꯤꯕꯨ ꯁꯦꯒꯥꯏꯔꯒ ꯉꯥꯁꯤꯡꯗꯣ ꯇꯥꯍꯧꯔꯕ ꯖꯥꯠꯂꯅꯦ?" ꯑꯁꯤ ꯈꯟꯗꯨꯅ ꯇꯣꯝꯕ ꯃꯥꯒꯤ ꯈꯥꯎ ꯑꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯥꯎ ꯑꯗꯨ ꯀꯔꯤꯁꯨ ꯇꯧꯗ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯈꯥꯎ ꯑꯗꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯉꯥꯁꯤꯡ ꯑꯗꯨ ꯑꯗꯨꯃꯛ ꯌꯥꯎꯔꯝꯕ ꯑꯗꯨꯗꯗꯤ ꯃꯍꯥꯛ ꯀꯔꯤꯁꯨ ꯈꯟꯗ ꯈꯥꯎꯗꯨ ꯑꯃꯨꯛ ꯄꯨꯗꯨꯅ ꯀꯩꯊꯦꯜ ꯇꯝꯅ ꯍꯔꯥꯎꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯩꯊꯦꯜ ꯌꯧꯔꯕꯗ ꯇꯣꯝꯕꯒ ꯉꯥ ꯂꯧꯅꯕ ꯅꯨꯄꯥ ꯑꯃꯅ ꯇꯣꯝꯕꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ, "ꯇꯣꯝꯕ, ꯅꯪꯕꯨ ꯉꯁꯤꯗꯤ ꯀꯩꯀꯩ ꯉꯥ ꯌꯥꯎꯔꯛꯀꯦ?" ꯇꯣꯝꯕ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯇꯥꯗ, ꯉꯁꯤꯗꯤ ꯉꯥ ꯃꯈꯜ ꯑꯌꯥꯝꯕ ꯂꯣꯏꯅ ꯌꯥꯎꯔꯛꯏ." "ꯍꯥ? ꯀꯗꯥꯏ ꯀꯗꯥꯏ? ꯅꯪꯒꯤ ꯉꯥꯁꯤꯡꯗꯣ ꯑꯃꯨꯛꯇ ꯌꯦꯡꯒꯦꯅꯦ." "ꯍꯣꯏ ꯇꯥꯗ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯅ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯉꯥꯁꯤꯡ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯍꯟꯅꯕ ꯍꯥꯏꯗꯨꯅ ꯈꯥꯎ ꯑꯗꯨ ꯍꯩꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯥꯎ ꯑꯗꯨꯗꯒꯤ ꯊꯦꯡꯒꯨ ꯅꯠꯇꯅ ꯉꯥꯗꯤ ꯑꯃꯠꯇ ꯇꯥꯔꯛꯇ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯇꯣꯝꯕ ꯃꯍꯥꯛꯀꯤ ꯈꯥꯎ ꯑꯗꯨ ꯁꯦꯒꯥꯏꯗꯨꯅ ꯉꯥꯁꯤꯡ ꯑꯗꯨ ꯇꯥꯍꯧꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯥꯎ ꯑꯗꯨꯗꯤ ꯀꯔꯤ ꯑꯃꯠꯇ ꯁꯦꯒꯥꯏꯗꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯇꯣꯝꯕ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯇꯣꯝꯕꯗ ꯌꯥꯝ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯇꯣꯝꯕ, ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯀꯔꯦꯝꯅꯔꯤꯕ꯭ꯔꯥ? ꯅꯪꯕꯨ ꯉꯥ ꯌꯥꯝ ꯐꯥꯔꯛꯏ ꯍꯥꯏꯗꯥꯏ? ꯉꯥꯗꯤ ꯀꯗꯥꯏ?" ꯇꯣꯝꯕ ꯑꯗꯨꯃꯛ ꯏꯉꯛ ꯉꯛꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯇꯥꯗ, ꯉꯥꯗꯣ ꯉꯁꯥꯏꯗꯤ ꯌꯥꯎꯔꯛꯈꯤꯕꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛ ꯀꯝꯗꯧꯅ ꯉꯥꯁꯤꯡꯗꯣ ꯌꯥꯎꯔꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗ꯭ꯔꯦ." "ꯌꯥꯔꯦ ꯇꯣꯝꯕ, ꯅꯪꯒꯤ ꯑꯣꯏꯗꯕ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯉꯥꯡꯂꯛꯂꯅꯨ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯑꯩ ꯅꯪꯉꯣꯟꯗꯒꯤ ꯉꯥ ꯑꯃꯨꯛ ꯍꯟꯅ ꯂꯧꯔꯔꯣꯏ." ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯅ ꯁꯥꯎꯅ ꯉꯥꯡꯂꯛꯂꯕ ꯃꯇꯨꯡ ꯇꯣꯝꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯊꯦꯡꯒꯨꯗꯨ ꯃꯍꯥꯛꯀꯤ ꯈꯥꯎ ꯑꯗꯨꯗ ꯑꯃꯨꯛ ꯍꯥꯞꯆꯤꯟꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯊꯣꯡꯒꯥꯜ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯒꯗꯤ ꯇꯣꯝꯕꯒ ꯃꯥꯒꯤ ꯅꯨꯄꯤ ꯊꯕꯥꯒꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯣꯏꯖꯕ ꯃꯈꯣꯏꯒꯤ ꯍꯨꯏ ꯑꯃꯗꯤ ꯁꯟ ꯑꯅꯤꯗꯨ ꯇꯣꯝꯕ ꯆꯪꯂꯛꯄ ꯎꯕꯗ ꯀꯟꯅ ꯀꯟꯅ ꯈꯣꯡꯂꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯇꯣꯝꯕ ꯑꯁꯨꯝꯅ ꯈꯜꯂꯤ, "ꯀꯔꯤꯅꯣꯅꯦ, ꯑꯩꯈꯣꯏꯒꯤ ꯍꯨꯏꯒ ꯁꯟ ꯑꯁꯤꯒꯅ ꯑꯁꯨꯛ ꯌꯥꯝ ꯀꯟꯅ ꯈꯣꯡꯂꯤꯕꯁꯤꯕꯣ? ꯃꯁꯥꯒ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯖꯥꯠ?"
ꯑꯁꯤ ꯈꯟꯅ ꯈꯟꯅ ꯇꯣꯝꯕ ꯃꯌꯨꯝꯗ ꯆꯪꯂꯛꯂꯦ ꯑꯗꯨꯒ ꯃꯥꯡꯒꯣꯟꯗ ꯁꯠ ꯐꯝꯊꯔꯕ ꯃꯇꯨꯡ ꯊꯕꯥꯕꯨ ꯀꯧꯔꯛꯏ꯫ ꯅꯨꯄꯤ, ꯇꯥꯕ꯭ꯔꯣ ꯅꯪꯕꯨ? ꯊꯕꯥꯁꯨ ꯇꯣꯝꯕꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯑꯁꯨꯝꯅ ꯈꯨꯝꯗꯨꯅ ꯊꯣꯔꯛꯏ꯫ ꯇꯥꯔꯦ ꯇꯥꯔꯦ꯫ ꯇꯣꯝꯕꯒꯤ ꯁꯛꯐꯝꯗꯨ ꯎꯕꯗ ꯊꯕꯥꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯪꯂꯛꯏ꯫ ꯅꯨꯄꯥ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯅꯁꯥꯒ ꯉꯝꯗ꯭ꯔꯕꯣ? ꯏꯁꯥꯕꯨꯗꯤ ꯀꯩꯁꯨ ꯇꯧꯗꯦꯗ, ꯑꯗꯨꯗꯅꯦ ꯉꯁꯤꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯤ꯫ ꯀꯩ ꯊꯧꯗꯣꯛꯅꯣ ꯍꯥꯏꯁꯤꯕꯣ? ꯇꯣꯝꯕ ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯋꯥꯔꯤꯗꯨ ꯑꯁꯨꯝꯅ ꯇꯝꯂꯛꯏ꯫ ꯉꯁꯥꯏꯗꯣ ꯑꯩꯒꯤ ꯂꯥꯡꯗ ꯊꯦꯡꯒꯨ ꯑꯃ ꯌꯥꯎꯅ ꯉꯥ ꯃꯌꯥꯝ ꯑꯃ ꯊꯨꯔꯝꯃꯤ꯫ ꯑꯗꯨꯗ ꯑꯩꯅ ꯉꯥꯁꯤꯡꯗꯣ ꯍꯥꯟꯅ ꯀꯩꯊꯦꯜꯗ ꯌꯣꯟꯊꯣꯛꯂꯨꯒꯦ ꯍꯥꯏꯗꯅ ꯉꯥꯁꯤꯡ ꯑꯗꯨꯒ ꯊꯦꯡꯒꯨ ꯑꯗꯨꯒ ꯑꯩꯒꯤ ꯈꯥꯎ ꯑꯁꯤꯗ ꯄꯨꯂꯞ ꯍꯥꯞꯆꯤꯜꯂꯒ ꯀꯩꯊꯦꯜ ꯇꯝꯅ ꯄꯨꯗꯨꯅ ꯆꯠꯄꯅꯤ꯫ ꯑꯗꯨꯒꯗꯤ ꯀꯩꯊꯦꯜ ꯌꯧꯔꯕ ꯀꯥꯟꯗ ꯈꯥꯎ ꯑꯗꯨ ꯍꯩꯗꯣꯛꯇꯨꯅ ꯌꯦꯡꯕꯗꯗꯤ ꯊꯦꯡꯒꯨꯗꯨ ꯅꯠꯇꯅ ꯉꯥ ꯑꯃꯠꯇ ꯌꯥꯎꯔꯝꯗꯕꯒꯤ ꯋꯥꯅꯤ꯫ ꯇꯣꯝꯕꯒꯤ ꯋꯥꯗꯨꯗ ꯊꯕꯥꯁꯨ ꯉꯛꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ? ꯈꯪꯗ꯭ꯔꯦ ꯑꯩꯁꯨ꯫ ꯐꯔꯦꯁꯦ, ꯊꯦꯡꯒꯨꯁꯦ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯣ, ꯑꯩ ꯏꯔꯨꯃꯨꯛꯇ ꯂꯨꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕ ꯃꯈꯣꯏꯒꯤ ꯃꯌꯨꯝꯒꯤ ꯅꯥꯀꯟꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯏꯔꯨꯖꯕ ꯆꯠꯈ꯭ꯔꯦ꯫ ꯊꯕꯥꯁꯨ ꯀꯔꯤꯁꯨ ꯈꯟꯗ ꯊꯦꯡꯒꯨꯗꯨ ꯃꯄꯥꯟꯗ ꯑꯗꯨꯃꯛ ꯊꯝꯂꯝꯂꯒ ꯏꯃꯨꯡꯗ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯕꯥꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯍꯨꯏ ꯑꯃꯗꯤ ꯁꯟꯗꯨ ꯀꯟꯅ ꯀꯟꯅ ꯈꯣꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯨꯏ ꯑꯗꯨꯒ ꯁꯟ ꯑꯗꯨꯒꯅ ꯀꯟꯅ ꯈꯣꯡꯕ ꯑꯗꯨꯗ ꯊꯕꯥ ꯁꯥꯎꯔꯗꯨꯅ, ꯃꯁꯤꯒꯤ ꯍꯨꯏꯒ ꯁꯟꯒꯁꯦ ꯊꯕꯛ ꯇꯧꯐꯝꯒ ꯑꯃꯠꯇ ꯈꯪꯂꯣꯏꯗꯕꯅꯤ, ꯌꯥꯝ ꯈꯣꯡꯅꯤꯡꯂꯗꯤ ꯐꯨꯗꯒꯦ ꯈꯪꯅꯤꯕ꯫ ꯑꯁꯤ ꯈꯟꯗꯨꯅ ꯊꯕꯥ ꯃꯈꯨꯠꯇ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯍꯨꯏꯒ ꯁꯟ ꯑꯗꯨꯒ ꯐꯨꯔꯨꯒꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗꯗꯤ ꯊꯦꯡꯒꯨ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯕ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯕ ꯊꯦꯡꯒꯨ ꯑꯃ ꯑꯣꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯗꯨꯒ ꯊꯦꯡꯒꯨ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯍꯨꯏ ꯑꯃꯗꯤ ꯁꯟ ꯑꯗꯨ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯕꯥ ꯄꯥꯈꯠꯅ, ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯗꯤ? ꯑꯩꯕꯨ ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ? ꯑꯁꯤ ꯈꯟꯅ ꯊꯕꯥꯅ ꯊꯦꯡꯒꯨ ꯑꯗꯨ ꯈꯥꯝꯅꯕ ꯃꯍꯥꯛꯅ ꯄꯥꯏꯔꯛꯄ ꯆꯩ ꯑꯗꯨ ꯊꯦꯡꯒꯨ ꯑꯗꯨꯗ ꯂꯪꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯊꯕꯥꯅ ꯂꯪꯁꯤꯜꯂꯤꯕ ꯆꯩ ꯑꯗꯨ ꯊꯦꯡꯒꯨꯗꯨꯅ ꯆꯥꯊꯣꯛꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯊꯕꯥ ꯅꯥꯀꯟꯗ ꯂꯩꯔꯝꯕ ꯊꯥꯡ ꯑꯃ ꯑꯃꯨꯛ ꯊꯦꯡꯒꯨꯗꯨꯗ ꯂꯪꯁꯤꯜꯂꯤ꯫ ꯃꯗꯨꯗꯁꯨ ꯊꯦꯡꯒꯨ ꯑꯗꯨꯅ ꯑꯗꯨꯃꯛ ꯆꯥꯊꯣꯛꯈ꯭ꯔꯦ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯊꯕꯥ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯄꯥꯈꯠꯅ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯔꯛꯏ꯫ ꯅꯨꯄꯥ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯁꯤꯗ ꯑꯃꯨꯛꯇ ꯂꯥꯛꯑꯣꯃꯤ꯫ ꯇꯣꯝꯕꯅ ꯏꯔꯨꯖꯔꯤꯕ ꯄꯨꯈ꯭ꯔꯤꯗꯨꯁꯨ ꯄꯪꯂꯥꯞꯇꯤ ꯂꯥꯞꯇꯕꯅ ꯊꯕꯥꯅ ꯄꯥꯈꯠꯅ ꯀꯧꯔꯤꯕꯗꯨ ꯃꯍꯥꯛꯁꯨ ꯇꯥꯔꯝꯃꯤ꯫ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣꯅꯦ, ꯃꯥꯅ ꯑꯁꯨꯛ ꯄꯥꯈꯠꯅ ꯀꯧꯔꯤꯕꯁꯤꯅ? ꯑꯁꯤ ꯈꯟꯗꯨꯅ ꯇꯣꯝꯕ ꯃꯌꯨꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯝꯃꯤ꯫ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯇꯣꯝꯕꯁꯨ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯏꯁ, ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯗꯤ? ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯅ ꯆꯩꯇꯨꯞ ꯑꯃ ꯄꯥꯏꯗꯨꯅ ꯊꯦꯡꯒꯨ ꯑꯗꯨꯗ ꯊꯣꯝꯂꯝꯃꯤ꯫ ꯊꯦꯡꯒꯨ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗ ꯍꯨꯏ ꯑꯗꯨꯒ ꯁꯟ ꯑꯗꯨꯒ ꯑꯗꯨꯃꯛ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯨꯏ ꯑꯗꯨꯒ ꯁꯟ ꯑꯗꯨꯒ ꯁꯤꯠ ꯅꯥꯟꯅ ꯆꯥꯊꯣꯛꯂꯕ ꯃꯇꯨꯡ ꯊꯦꯡꯒꯨ ꯑꯗꯨ ꯇꯣꯝꯕꯒ ꯊꯕꯥꯒꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯦ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯊꯕꯥꯗꯤ ꯄꯥꯈꯠꯄ ꯍꯦꯟꯃꯟꯈꯤꯕꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯦꯛꯊꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯊꯕꯥꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯊꯦꯡꯒꯨ ꯑꯗꯨꯕꯨ ꯊꯦꯡꯅꯒꯗ꯭ꯔꯥ ꯈꯟꯕꯗ ꯆꯃꯝꯅꯔꯤ꯫ ꯃꯄꯨꯛꯅꯤꯡꯗꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯥꯒꯤ ꯊꯋꯥꯏꯕꯨ ꯐꯠꯇ꯭ꯔꯕ ꯊꯦꯡꯒꯨ ꯑꯁꯤꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯃꯐꯝꯗ ꯅꯤꯖꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯈꯪꯍꯧꯗꯅ ꯇꯣꯝꯕꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯊꯣꯛꯂꯛꯂꯦ꯫ ꯑꯗꯨꯒ ꯇꯣꯝꯕꯗ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯜꯂꯕ ꯃꯤꯡꯁꯦꯜ ꯑꯃ ꯄꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯇꯣꯝꯕ, ꯊꯦꯡꯒꯨ ꯑꯁꯦ ꯑꯆꯝꯕ ꯊꯦꯡꯒꯨ ꯅꯠꯇꯦ, ꯍꯤꯡꯆꯥꯕꯅꯤ꯫ ꯁꯦ, ꯃꯤꯡꯁꯦꯜ ꯑꯁꯤ ꯂꯧꯁꯤꯜꯂꯨ꯫ ꯑꯗꯨꯒ ꯊꯦꯡꯒꯨ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯊꯝꯗꯨꯅ ꯊꯦꯡꯒꯨ ꯑꯁꯤꯒꯤ ꯁꯛꯇꯝꯁꯦ ꯃꯤꯡꯁꯦꯜ ꯑꯁꯤꯗ ꯇꯥꯍꯜꯂꯨ꯫ ꯃꯗꯨ ꯈꯛꯇꯗ ꯊꯦꯡꯒꯨ ꯑꯁꯤ ꯃꯥꯡꯈꯤꯒꯅꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯕ ꯃꯇꯨꯡ ꯇꯣꯝꯕꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨ ꯂꯧꯔꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯍꯥꯏꯕꯗꯨꯃꯛ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤ ꯊꯦꯡꯒꯨ ꯑꯗꯨ ꯃꯩꯕꯨꯜ ꯍꯧꯗꯨꯅ ꯃꯥꯡꯈ꯭ꯔꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯁꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯦꯡꯒꯨ ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒ ꯃꯥꯡꯈ꯭ꯔꯕ ꯃꯇꯨꯡ ꯇꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤ ꯊꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯊꯕꯥꯕꯨ ꯒ꯭ꯌꯥꯟ ꯂꯥꯛꯅꯕ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯨꯄꯤ,
ꯒ꯭ꯌꯥꯟ ꯇꯥꯔꯣꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯍꯧꯖꯤꯛꯇꯤ ꯊꯕꯥꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ ꯇꯣꯝꯕꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯊꯕꯥꯗ ꯇꯝꯗꯨꯅ ꯈꯪꯍꯜꯂꯝꯃꯤ ꯊꯕꯥꯅ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯕꯨꯗꯤ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯀꯟꯕꯤꯔꯝꯂꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯍꯨꯏ ꯑꯗꯨꯒ ꯁꯟ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏꯅ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦꯀꯣ ꯇꯣꯝꯕ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯐꯔꯦꯁꯦ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝ ꯊꯣꯛꯂꯣ ꯍꯥꯏꯅ ꯇꯝꯂꯝꯂꯕꯅꯤ ꯑꯗꯣ ꯅꯨꯄꯥ ꯅꯪ ꯄꯥꯠ ꯑꯗꯨꯗꯗꯤ ꯆꯠꯂꯨꯔꯅꯨꯀꯣ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯆꯠꯇꯕꯅ ꯐꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯇꯣꯝꯕ ꯄꯥꯠ ꯑꯗꯨꯗ ꯆꯠꯈꯤꯗ꯭ꯔꯦ ꯄꯥꯠ ꯑꯗꯨꯗ ꯆꯠꯇ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯇꯣꯝꯕꯅ ꯉꯥ ꯐꯥꯔꯒ ꯏꯃꯨꯡ ꯄꯨꯅꯔꯝꯕ ꯑꯗꯨꯁꯨ ꯉꯥ ꯐꯥꯗ꯭ꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯝꯃꯤ ꯑꯇꯩ ꯊꯕꯛ ꯁꯨꯐꯝꯁꯨ ꯂꯩꯇ꯭ꯔꯗꯨꯅ ꯃꯈꯣꯏ ꯆꯥꯛ ꯆꯔꯥ 2 ꯐꯥꯎꯕ ꯃꯕꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯂꯛꯇ꯭ꯔꯦ ꯅꯣꯡꯃꯗꯤ ꯇꯣꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯊꯕꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯨꯄꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯆꯥꯗꯕꯅ ꯍꯦꯟꯖꯤꯜꯂꯛꯇꯅ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯑꯗꯨꯅ ꯑꯩ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯂꯒꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯁꯤꯡꯁꯤꯡꯗꯣ ꯀꯩꯊꯦꯜꯗ ꯄꯨꯔꯒ ꯌꯣꯜꯂꯨꯔꯒꯦ ꯊꯕꯥꯁꯨ ꯌꯥꯔꯗꯨꯅ ꯍꯣꯏ ꯑꯗꯨꯅ ꯐꯒꯗꯕ ꯃꯥꯜꯂꯦ ꯑꯗꯣ ꯑꯩꯁꯨ ꯆꯠꯀꯦ ꯅꯪꯗꯤ ꯌꯨꯝꯗ ꯂꯩꯍꯧꯗ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯆꯠꯊꯣꯛꯂꯗꯤ ꯌꯨꯝꯗꯤ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯅꯤ ꯑꯗꯨ ꯑꯣꯏꯔꯒ ꯑꯩ ꯂꯩꯍꯧꯕ ꯇꯥꯔꯦꯗꯅ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯕꯗꯨ ꯇꯟ ꯈꯔ ꯄꯨꯗꯨꯅ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯆꯤꯡꯗ ꯑꯁꯨꯝ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨꯅ ꯇꯣꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯆꯥꯅꯕꯒ ꯌꯥꯎꯔꯛꯄ꯭ꯔꯣ ꯌꯥꯎꯔꯕꯗꯤ ꯏꯃꯥꯗ ꯈꯖꯤꯛꯇ ꯄꯤꯌꯨꯕ ꯏꯃꯥꯁꯦ ꯆꯥꯗ ꯊꯛꯇꯕ ꯌꯥꯝ ꯀꯨꯏꯔꯦ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯇꯣꯝꯕ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯇꯟ ꯈꯔ ꯑꯗꯨ ꯂꯧꯊꯣꯛꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩꯉꯣꯟꯗ ꯇꯟ ꯈꯔꯗꯤ ꯌꯥꯎꯋꯦ ꯑꯩ ꯏꯃꯥꯗ ꯑꯩꯒꯤ ꯇꯟꯁꯦ ꯈꯔ ꯈꯥꯏꯔꯝꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯗꯨꯗ ꯇꯟ ꯈꯔ ꯄꯤꯔꯝꯂꯕ ꯃꯇꯨꯡ ꯇꯣꯝꯕ ꯆꯤꯡꯗꯨ ꯇꯝꯅ ꯂꯥꯛꯇꯨꯅ ꯁꯤꯡ ꯈꯔ ꯌꯥꯜꯂꯝꯃꯤ ꯑꯗꯨꯒ ꯁꯤꯡꯁꯤꯡꯗꯨ ꯀꯩꯊꯦꯜ ꯇꯝꯅ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯀꯩꯊꯦꯜ ꯌꯧꯔꯕꯗ ꯃꯍꯥꯛ ꯁꯤꯡꯁꯤꯡꯗꯨ ꯌꯣꯟꯊꯣꯛꯂꯦ ꯑꯗꯨꯒ ꯆꯦꯡ ꯍꯋꯥꯏ ꯈꯔ ꯂꯩꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯍꯥꯛꯅ ꯂꯩꯔꯛꯄ ꯆꯦꯡ ꯑꯃꯗꯤ ꯍꯋꯥꯏꯗꯨ ꯄꯤꯁꯤꯜꯂꯤ ꯊꯕꯥꯁꯨ ꯃꯄꯨꯔꯣꯏꯕꯅ ꯆꯦꯡ ꯍꯋꯥꯏ ꯂꯩꯔꯛꯄ ꯑꯗꯨꯗ ꯍꯔꯥꯎꯅ ꯂꯧꯁꯤꯜꯂꯤ ꯑꯗꯨꯒ ꯐꯖꯅ ꯊꯣꯡ ꯊꯥꯛ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯉꯁꯤꯗꯤ ꯃꯕꯨꯛ ꯊꯟꯅ ꯆꯥꯊꯣꯛꯃꯤꯟꯅꯔꯦ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯇꯣꯝꯕꯅ ꯆꯤꯡꯗ ꯆꯠꯇꯨꯅ ꯁꯤꯡ ꯆꯜꯂꯨꯔꯒ ꯀꯩꯊꯦꯜꯗ ꯌꯣꯟꯗꯨꯅ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯈꯔ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨ ꯑꯃꯨꯛ ꯄꯨꯅꯔꯝꯃꯤ ꯇꯣꯝꯕꯅ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯄ ꯈꯨꯗꯤꯡ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤꯗꯨꯁꯨ ꯑꯗꯨꯃꯛ ꯊꯦꯡꯅꯩ ꯇꯣꯝꯕꯁꯨ ꯅꯨꯡꯇꯤꯒꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯆꯥꯅꯕ ꯈꯔ ꯑꯗꯨꯃꯛ ꯄꯤꯔꯝꯃꯤ ꯅꯣꯡꯃꯗꯤ ꯇꯣꯝꯕꯅ ꯁꯤꯡ ꯆꯟꯕ ꯆꯠꯄꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯇꯣꯝꯕ ꯑꯩ ꯅꯪꯒꯤ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜ ꯑꯁꯤꯗ ꯑꯩ ꯄꯦꯜꯂꯤ ꯑꯁꯤ ꯍꯥꯏꯔꯒ ꯈꯨꯗꯛ ꯑꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨ ꯂꯥꯏꯔꯦꯝꯕꯤ ꯑꯣꯟꯊꯣꯔꯛꯂꯦ ꯑꯗꯨꯒ ꯇꯣꯝꯕꯗ ꯁꯅꯥꯒꯤ ꯈꯨꯖꯥꯏ ꯑꯃ ꯄꯤꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯇꯣꯝꯕ ꯃꯁꯤꯒꯤ ꯈꯨꯖꯥꯏ ꯑꯁꯤ ꯑꯆꯝꯕ ꯈꯨꯖꯥꯏ ꯅꯠꯇꯦ ꯊꯣꯛꯎ ꯍꯥꯏꯕꯗ ꯊꯣꯛꯄ ꯈꯨꯖꯥꯏ ꯌꯥꯏꯑꯣꯏꯕꯅꯤ ꯈꯨꯖꯥꯏ ꯑꯁꯤꯗꯒꯤ ꯅꯪꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯐꯪꯒꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯦꯝꯕꯤꯗꯨ ꯃꯥꯡꯈ꯭ꯔꯦ ꯂꯥꯏꯔꯦꯝꯕꯤꯗꯨ ꯃꯥꯡꯈ꯭ꯔꯕꯗ ꯇꯣꯝꯕ ꯌꯥꯝ ꯍꯔꯥꯎꯅ ꯈꯨꯖꯥꯏ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯃꯥꯒꯤ ꯅꯨꯄꯤ ꯊꯕꯥꯗ ꯇꯝꯂꯝꯃꯤ ꯊꯕꯥꯁꯨ ꯌꯥꯝ ꯍꯔꯥꯎꯖꯩ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯂꯥꯏꯔꯦꯝꯕꯤꯅ ꯄꯤꯔꯝꯕ ꯈꯨꯖꯥꯏ ꯌꯥꯏꯑꯣꯏꯕ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ